Kukisingbu human Virusni Laothokhiba Pawasi ngasi nungthil phongkhiba kangla pawsege editorial kalamdagi lakhotchabane Manipurgi miyamda mahusagi khal kairakpadagi awaba saithengsin mayoknaribase miyamgi maraktagi makhoi masa khaktagi nungaina bohonabada singa masung tamda hauba upal wapal sing paktang nana yanthatpa labuk lamhang paturel tukhong amade ikomna chingba phumjinduna semgat sagat pagi thabak sing chatharakibadage mahusagi khal kaitharakhibane Manipurda mahusagi khal thugai bada maruoiba thodang lauriba singi manungda Chin Kuki Jo narco terrorist ni haibada haiman bathok loy India ga yumlona balaibak Myanmar omdage logi wangmada huran lona da lepa leitan da changlakhiba khulai paiba laloglup singna lamdam asida khundariba riba Kukisingbu drug amade arang arak tanga honduna makhoina khundariba district singge reserve forest protected area sing yauna upal sing paktang nana yanthat anduna popi thaba amade anoba khul sing semgat sagat pagi thabak sing leptana chathabadage Mahusagi khal kaihanbada asoba thodang lawre masigi chaithengna lamdam asigi chinga masung tamgi miyam pumnamakna mahusagi punsi mahingda kaiba chaitheng pirakhibane Chin Kuki Jo narco terrorist sing asina umangwamang kokthokhtuna popi thaba drug karbar tawbadagi hendoktuna Manipurgi apunba saktam thugairaga makhoigi oiba tokhaiba leibak jalengam semnaba landaraktuna mitai miyam hatpagi thabak sing leptana chatharakhibadage Loikham naidaba wathok mayoknare Chin Kuki narco terrorist sing asina India gi northeast state sing Manipur yauna makhoigi tonganba separate administration semnaba kaihogduna landabagi thabak sing chathabadagi hendoktuna atai leibak Bangladesh amasung Myanmar dasu landabagi thabak sing chathare Myanmar amasung Bangladesh leibak singi mathakta landarubadage leibak sing asina makhoibu takthongna bohonarakpadage chaitheng mayoknare Myanmar dagi lanjenarakhiba Kukisingna Myanmar ga yumlona balaibak Thailand da chensilaba matung khunda laita sinana bohonaba amade crime sing chatharakibadage Thailand gi prime minister na Kukising ase human virus makhalamani hairaduna laibak adudagi makhoibu takthokinaba akanba yathang pikhiba laikhre loinana Arkan Hill Trek ta amade Bangladesh ki manung hanjinba mafam singda Kuki terrorist gi base camp semgatuna laibak adugi bank kaya lut tawba yauna crime kaya chatharakibadage Bangladesh lengang na sukhulai paiba Kuki lalolup sing yauna Kuki pumnamak laibak adudagi takthokhinaba military operation chathaduna phaba madi hatpagi thabak leptana chathaba haukhre masina maram oiraga India gi state oiriba Mizoram da sangjafam lawbagi thabak chathare Mizoram da lanjenarakhiba Kuki sing da sangjafam lawbagi thabak chathabaga loinana drug lalonba khulai lalonba na chingba crime sing su chathare Myanmar military lengak army junta na takthorokhiba Kuki sing na Manipurgi Ukhrul district amade Chandel district na chingba singdasu sangjafam piduna makhoibu ngak senduna thambire lamhen tuhenba Kukising na topa leibak kayagi apunbagi saktamda singnaduna makhoigi tokhaiba leibak semna bohonariba singbu malemgi miyamna makhoibu minungsigi midyengna yengfam thokpra haiba wahang leitaba natte masimangna Thailand gi prime minister na Kukisingbu human virus ni haina laothorokibani haina lawwe makhoising aduna leiruba mafam singda Umang wamang kokthokhtuna popi thaba drug lalonba amade makhoigi tonganba leibak semna bohonabada narco warfare amade war crime sing chathabadage mahausagi khal thugaibada natana miyamgi punsida ki akhang pibagi thabak sing chathariba adu Manipur da su chatharakhibadage miyamna makhoibu para tambiduna mahausagi khal amadi apunbagi saktam ngaknabagi achetpa phirep ama lawrakhibane kang khadal lin changlabade pothafam khangde mi fatabagi hidak leite matam chana layeng ogdrabade khunai gi amangba oirak e